Thoubal AC gi hanagi MLA oiramba Okram Ibobigi machanupa Khangabok AC gi MLA Okram Surjakumar amasung Malempurel Manipur Imphal anina khutsamnaraga sinduna ngasi Thoubal Melaground gi Community Hall da free health camp ama pangthokkhre. Medicine, Gynecology, Surgery, Pediatrics, Dermatology gi specialist yauna punna Dr. Tararomna miyoi chatruklom lemna layengbaga loinana hidak langthak singsu lemna yenthokhi. Pangthokhiba free health camp adugi matangda paumi-singda fongdorakpada MLA Okram Surjakumarna haikibada handaki ising ichawaduda awa ana nangkraba Thoubal Kendragi miyamgi yenglaga ngasigi camp asi pangthokpani. Asigumba camp asi makhatana Thoubal Kendragi atai mafamsing amadi Khangabok Kendradasu pangthoknaba thaurang tawri. Loinana camp asida saruk yabiriba doctor amadi staff sing Malempurel Manipur gi volunteer singbusu MLA na thagatpa fongdokhi. Kendra masuk atop manak nakpa kendra sing kasu oina maru oina Thoubal sigi Melaground sigi da maya sida anakpa kul sing haitare tang lapthokkhre su laisan themgi moijing ki somna gandana ketre laikai ki adagi Thoubal wang taba mayam sing pulap chaw biro mayam haitare ni mom mayam sing chaw boda tolakpa anaba mayam sigi yenaga mayum ising chaw gi bagi hujing ekta thokpa su nuwaitaba masigi tanja sida koi Thoubal Kendra gi MLA amasung volunteer mayam maru oina koi volunteer team haitare koi Malempurel dara mingkoliba moigi volunteer team asiga yauraga doctor mayam singna ngasi volunteer oibiraga different departments sing muji hawale kara lakadam suwani mayam puna bagna sojo pibiba volunteer mayam singna mating pibiba bidamata ai puna mapu thagachari aduga mathang si loraga atopa Khangabok Kendra gisu adagi khara lapthokpa laisan team gisu kai gisu kai mathang satharake hadugi plan laijari.